ꯃꯇꯝ ꯑꯃꯗ ꯑꯉꯧꯁꯅꯥ ꯀꯧꯕ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯉꯧꯁꯅꯥ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯤꯑꯣꯏꯅꯤ, ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯏ ꯆꯨꯞꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯧꯁꯅꯥꯒꯤ ꯅꯨꯄꯤ ꯁꯅꯥꯔꯩꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒ ꯐꯠꯇꯕ ꯆꯞ ꯃꯥꯟꯅꯔꯝꯃꯤ, ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦ꯫ ꯁꯅꯥꯔꯩ ꯁꯅꯥꯗ ꯌꯥꯝꯅ ꯉꯥꯎꯔꯝꯃꯤ꯫ ꯑꯉꯧꯁꯅꯥꯗꯤ ꯂꯧ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯧꯁꯤꯡ ꯑꯗꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯁꯥꯟꯇꯣꯛꯂꯝꯃꯤ꯫ ꯃꯤ ꯑꯌꯥꯝꯕꯅ ꯑꯉꯧꯁꯅꯥꯒꯤ ꯂꯧ ꯉꯥꯛꯇ ꯎꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯑꯉꯧꯁꯅꯥꯒꯤ ꯂꯧ ꯎꯗꯕ ꯍꯥꯏꯔꯗꯤ ꯌꯨꯝ 4-5 ꯈꯛꯇꯅꯤ, ꯑꯇꯩꯗꯤ ꯑꯉꯧꯁꯅꯥꯒꯤ ꯂꯧ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯧ ꯎꯕꯒꯤ ꯐꯧ ꯂꯣꯛꯄ ꯃꯇꯝꯗ ꯁꯔꯨꯛ 2 ꯊꯣꯛꯄꯒꯤ 2ꯗꯤ ꯆꯥꯡ ꯃꯥꯟꯅꯅ ꯂꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯔꯩ ꯌꯦꯠꯂꯨꯕ ꯃꯤꯁꯤꯡ ꯑꯗꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯈꯨꯜꯂꯥꯛꯄꯕꯨ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯃꯈꯩꯁꯨ ꯌꯥꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯐꯧ ꯄꯤꯕ ꯉꯝꯗꯕ ꯊꯣꯛꯂꯒꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯈꯨꯜꯂꯥꯛꯄꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯂꯧꯃꯤꯁꯤꯡ ꯑꯗꯨꯅ ꯐꯅ ꯋꯥꯅ ꯍꯣꯠꯅꯔꯕꯁꯨ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯆꯥꯕ ꯀꯣꯟꯅꯔꯝꯗꯦ꯫ ꯂꯧꯃꯤꯁꯤꯡ ꯑꯗꯨꯅ ꯆꯥꯅꯅꯕ ꯐꯧ ꯂꯩꯅꯗ꯭ꯔꯕ ꯃꯇꯝꯗ ꯈꯨꯜꯂꯥꯛꯄ ꯐꯧꯁꯤꯡꯗꯨ ꯑꯃꯨꯛ ꯇꯥꯡꯅ ꯌꯣꯜꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨ ꯇꯥꯡꯂꯕꯁꯨ ꯇꯥꯡꯅ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯈꯨꯜꯂꯥꯛꯄꯗꯒꯤ ꯐꯧ ꯋꯥꯜꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯗꯒꯤ ꯁꯦꯜ ꯄꯨꯔꯕꯁꯨ ꯃꯊꯣꯏ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯊꯥꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯁꯣꯏꯕ ꯌꯥꯔꯝꯗꯦ꯫ ꯁꯣꯏꯕꯗ ꯄꯩꯁꯥꯁꯨ ꯍꯦꯟꯅ ꯂꯧꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯅꯨꯄꯤ ꯁꯅꯥꯔꯩꯗꯤ ꯃꯁꯥ ꯄꯨꯝꯕ ꯁꯅꯥꯅ ꯄꯨꯡꯌꯣꯝ ꯌꯣꯝꯂꯦ꯫ "ꯅꯨꯄꯥ, ꯌꯦꯡꯉꯨꯇꯨ, ꯑꯩꯅ ꯍꯟꯗꯛ ꯁꯥꯕ ꯁꯅꯥꯗꯨꯅꯤ, ꯐꯖꯗ꯭ꯔꯥ?" ꯈꯨꯜꯂꯥꯛꯄꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯅꯪꯒꯤ ꯁꯅꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔ ꯄꯣꯠꯅꯤ." "ꯁꯥꯗꯗꯤ ꯀꯩꯅꯣ, ꯑꯩꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯅꯨꯄꯤꯅꯤ." ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯇꯣꯝꯄꯣꯛ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯁꯨ ꯈꯨꯜꯂꯥꯛꯄꯒꯤ ꯂꯧ ꯎꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯅꯨꯄꯤ ꯊꯣꯏꯅꯨꯅ, "ꯅꯨꯄꯥ, ꯍꯟꯗꯛꯇꯤ ꯈꯨꯜꯂꯥꯛꯄꯒꯤ ꯂꯧꯁꯦ ꯎꯔꯒꯨꯝꯁꯤ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯂꯧꯁꯤ ꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ? ꯋꯥꯁꯨ ꯋꯥꯕ, ꯐꯧ ꯃꯈꯩꯁꯨ ꯃꯥꯅ ꯂꯣꯏꯅ ꯂꯧꯈꯤꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯈꯖꯤꯛ ꯈꯛꯇ ꯊꯅꯝꯕ. ꯑꯩꯈꯣꯏꯅ ꯋꯥꯕꯅ ꯌꯥꯝ ꯍꯦꯜꯂꯦ. ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟ ꯑꯃ ꯑꯣꯏꯅ ꯂꯣꯏꯔꯁꯦ." "ꯀꯗꯥꯏꯗꯒꯤ ꯁꯦꯅ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟ ꯑꯗꯨꯕꯨ ꯂꯩꯒꯗꯧꯔꯤꯕꯅꯣ ꯅꯨꯄꯤ? ꯑꯩꯒꯤ ꯁꯅꯥ ꯑꯃ ꯂꯩ, ꯑꯗꯨ ꯀꯥꯏꯊꯣꯛꯂꯒꯅꯦ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟ ꯑꯗꯣ ꯂꯩꯔꯨꯔꯁꯦ. ꯈꯨꯜꯂꯥꯛꯄꯅ ꯈꯨꯜꯂꯥꯛꯄꯒꯤ ꯂꯧ ꯎꯔꯤꯕ ꯃꯈꯩ ꯁꯨꯡꯆꯥꯎ ꯆꯥꯎꯈꯠꯄ ꯉꯝꯂꯔꯣꯏ." ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯒ ꯇꯣꯝꯄꯣꯛꯀ ꯆꯠꯇꯨꯅ ꯀꯣꯟꯁꯪꯗ ꯊꯣꯏꯅꯨꯒꯤ ꯁꯅꯥ ꯑꯗꯨ ꯀꯥꯏꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯩꯊꯦꯜꯗꯒꯤ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟ ꯑꯃ ꯂꯩꯔꯛꯂꯝꯃꯤ꯫ ꯁꯅꯥꯗꯨ ꯄꯨꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯁꯟ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯃꯁꯨ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯁꯟ ꯑꯗꯨꯕꯨ ꯁꯪꯒꯣꯜꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯟ ꯑꯗꯨꯅ ꯆꯥꯅꯅꯕ ꯁꯖꯤꯛ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯁꯟ ꯑꯗꯨꯗꯒꯤ ꯁꯪꯒꯣꯝ ꯁꯨꯝꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯁꯪꯒꯣꯝ ꯌꯣꯜꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯁꯪꯒꯣꯝ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯔꯝꯃꯤ, ꯑꯗꯨꯅ ꯃꯤꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯄꯩꯁꯥ ꯇꯨꯡꯁꯤꯟꯗꯨꯅ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟ ꯑꯃꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯄꯣꯛꯀꯤ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟ 2 ꯁꯨꯔꯦ꯫ ꯇꯣꯝꯄꯣꯛ ꯁꯟ ꯑꯗꯨꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ, ꯃꯇꯝ ꯆꯥꯅ ꯁꯖꯤꯛ ꯄꯤꯖꯔꯝꯃꯤ, ꯏꯁꯤꯡꯁꯨ ꯄꯤꯊꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯁꯟꯁꯤꯡ ꯑꯗꯨꯕు ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯕꯅꯤꯅ ꯁꯪꯒꯣꯝꯁꯨ ꯌꯥꯝꯅ ꯊꯣꯛꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯒꯤꯁꯨ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟ ꯃꯌꯥꯝ ꯑꯃ ꯂꯣꯏꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯁꯟ ꯂꯣꯏꯔꯛꯄꯗꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨ ꯁꯤꯠꯂꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯁꯪꯒꯣꯝ ꯑꯗꯨꯗꯤ ꯏꯁꯤꯡ ꯌꯥꯝꯅ ꯌꯥꯜꯂꯝꯃꯤ, ꯑꯗꯨꯒ ꯇꯥꯡꯕꯁꯨ ꯌꯥꯝꯅ ꯇꯥꯡꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯅ ꯃꯥꯒꯤ ꯁꯪꯒꯣꯝ ꯌꯣꯜꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯀꯧꯈꯠꯂꯝꯃꯤ꯫ "ꯀꯔꯤꯒꯤꯅꯣ ꯍꯟꯗꯛ ꯑꯩꯒꯤ ꯁꯪꯒꯣꯝꯁꯤꯡ ꯑꯁꯤꯅ ꯁꯤꯠꯇ꯭ꯔꯤꯕꯁꯦ? ꯈꯨꯜꯂꯥꯛꯄ, ꯃꯤꯌꯥꯝꯅ ꯇꯣꯝꯄꯣꯛꯀꯤ ꯁꯪꯒꯣꯝꯗ ꯍꯦꯟꯅ ꯄꯥꯝꯅ ꯂꯧꯅꯩ. ꯇꯣꯝꯄꯣꯛꯀꯤ ꯁꯪꯒꯣꯝꯗꯤ ꯏꯁꯤꯡꯁꯨ ꯌꯥꯟꯗꯦ, ꯃꯃꯜꯁꯨ ꯌꯥꯝꯅ ꯍꯣꯡꯉꯤ. ꯃꯥꯅ ꯍꯣꯡꯂꯤꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯍꯣꯡꯅ ꯌꯣꯜꯂꯨ. ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯑꯗꯣ ꯑꯗꯨꯝ ꯍꯦꯟꯅ ꯁꯤꯠꯂꯅꯤ." ꯑꯁꯨꯝꯅ ꯁꯪꯒꯣꯝ ꯌꯣꯟꯕ ꯅꯨꯄꯥ 10 ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯅ ꯍꯣꯡꯂꯕꯁꯨ ꯃꯈꯣꯏꯒꯤ ꯁꯪꯒꯣꯝ ꯑꯗꯨꯗꯤ ꯀꯅꯥꯝꯇꯅ ꯂꯩꯔꯝꯗꯦ꯫ ꯁꯪꯒꯣꯝ ꯌꯣꯟꯕ ꯅꯨꯄꯥ 10 ꯑꯗꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ "ꯀꯩꯁꯨ ꯅꯠꯇꯕ ꯃꯥꯅꯁꯨ ꯈꯨꯜꯂꯥꯛꯄ ꯑꯩꯒꯤ ꯊꯕꯛꯇ ꯌꯦꯠꯂꯕ? ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ. ꯐꯩ, ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯕꯅꯤ." ꯑꯁꯨꯝꯅ ꯈꯨꯜꯂꯥꯛꯄꯅ ꯇꯣꯝꯄꯣꯛꯀꯤ ꯁꯟꯁꯤꯡ ꯑꯗꯨ ꯍꯥꯠꯂꯒꯦ ꯈꯜꯂꯝꯃꯤ꯫
hidak langthak semba haiba nupa amada san hatnanaba semhallammi. Aduga hidak semba nupa aduda sel khara yamna pirammi. Aduga mayumda laktuna magi mising adu kaushilli. Kana amata uroidaba matamda chatlaga hidak ase Tompoki sanna chananaba sajik aduda hapchingadabani. Hoi khulakpa. Nupa anidu khulakpadagi hidak to lauduna Tompoki mayumda chatkhirammi. Nupa anidu wari sanaduna laklammi. Aikhoigi khulakpase phatti phattaba jani. Magi isingyan basangomdo sittabagidama migi san hatlanaba thorangbusu sai. Tapna hayuni nangbo khulakpagi aronba mina amuk takhraga ibani mo awaba tanine. Aikhoigi khulakpase ma hek leiriba makhai aikhoigi khulse yam wakini. Asumna nupa anidu Tompoki mayum yoraklammi. Tompok sangi sajik pijaduna leirammi. Nupa anidudi numit taba ngaiduna laikre. Tompokso sansing adu sajik pijaramduna imungda changkre. Thoinusu chakhumda chak thongli. Tompokna sangom yolubagi sel adu masing thiri. Nupa senbu kaya surage. Lupa mari sure. Adudi sanamaga leihorasira. Nangna selection bada haile. Aina di nangi san leibada sana kai kibada sabi gina khali. Sanadi kona sarasu yai. San hana leise. Hoi hoi. Leise. Sangom thopi san singa sa. Loiram drabadi ngasi su aikoi. Khulakpagi lau uram ki gani kono pi. Uram ki gani. Aina haiman badagi san singa sa. Leikiba natro. Chumi. Nangna haiman badagi leikibani. Nangna hairam drabadi leiramban. Nupiya. Nangse laushingdi yamna leiba jani. Adune. Nungai hairadi nupina haibawa inba taba. Asi haiduna matai manau anido nokmina ramme. Asumna chagi sing toktuna Tompoka thoinuga so tumba changkre. Nupa anidu so Tompoki matai manau do tumkre khangbaga makoina purakliba hidak adu sanadugi chananaba sajik aduda hapchilami. Aduga makoi anidu mafam adudaki chenki. Asumna numit adu hauki. Nongsunga thorakle thoinunganta haugatuna mapanda thoglai. Sangolda changduna sansing adugi sajik watpra haina yengbada sansing adu siduna leirambadu ubada thoinu pakhatna magi nupa Tompokpu kaurami. Tompokso magi nupina kauribadu taraduna mapanda thoglai. Kaidaurageni nangbo? Nupa, aikhoigi sanse loina siduna leiramle. Ha. Tompokso sanglaktuna sansing adubu yenglami. Tompoka thoinuga sansing adu siduna leirambadu ubada thamoido aduki matik kairami kapsu kaplami. Ngarang phawde sansing ase kaisumta tahodabani. Ai khura tomchau kaurugi aduga yenghanse. Asumna Tompokna tomchaubu kaubu chatkirami. Khulakpaso Tompoki sansing adu sire tabada yamna haraurami. Kaishu leitaba nangna khulakpa aingonda singnabagi hojikti kari sare. Asi haiduna khulakpa pena noklammi. Tompokna tomchau kauduna magi sansing ado matau karamna siribano haina yenghallammi. Tompok, nangi sansing asina siribase karigumba chaba yadaba pot ama charure adunani. Tomchaugi waduda Tompoka thoinugadi yamna ngaklammi. Tomchausu chatkre. Tompoka thoinugana kom tauduna sanasiba sing adu phumlammi. Tompok makok paiduna ungduna leiri. Mataudu ubada thoinuna. Nupa, pumnamakse aikhoigi laibakta asum tho haina tamlambanani. Asumna khantoklase. Adugi saru kari tausige khanase. Hojik aikhoina tawodoribase karino. Nupa, adumna pungning sonthagano. Sanama leinanaba tause. Aingonda leiriba selsinga sinadi leibidi konaroi. Ado kaithela chalaga hangurase. Kanana khangni isona chanbiduna ahongba sanama phangbaso. Asumna matai manau anido kaithela laklami. San yoliba sing adugi manakta changduna sangi mamal hanglami. Aduba makoina purakliba sel adudi sudre. Lupa mangadi sudre. Lupa mari khaktane. Sanama pibiro. Awatba lupa amado thuna mu pijarake. San lalonba nupa aduna so Tompokna hairiba wa adu yarami. Hoi lauro.
ꯁꯟ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛꯀ ꯊꯣꯏꯅꯨꯒ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯂꯨꯄꯥ 4 ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯟ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀ ꯊꯣꯏꯅꯨꯒꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯁꯟ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏ ꯂꯩꯕꯖꯥꯠꯅꯤꯀꯣ꯫ ꯅꯨꯄꯥ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯇꯅꯕꯨ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯕ ꯈꯛꯇꯅꯤ꯫ ꯂꯥꯏꯗꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯁꯟ ꯑꯗꯨꯕꯨ ꯁꯪꯒꯣꯜꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯤ, ꯑꯩ ꯁꯟꯒꯤ ꯁꯖꯤꯛ ꯈꯤꯇ ꯐꯥꯜꯂꯨꯈꯤꯒꯦ꯫ ꯅꯪ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯣ꯫ ꯍꯣꯏ, ꯊꯣꯡꯂꯨꯔꯒꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯊꯥꯡꯒꯣꯜ ꯑꯃ ꯄꯥꯏꯗꯨꯅ ꯁꯟꯒꯤ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯇꯣꯝꯄꯣꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯪꯒꯣꯝ ꯁꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯇꯦꯛꯁꯤ ꯑꯃ ꯄꯥꯏꯗꯨꯅ ꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯇꯣꯝꯄꯣꯛ ꯁꯪꯒꯣꯝ ꯁꯨꯝꯕ ꯍꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯪꯒꯣꯝꯗꯤ ꯃꯔꯤꯛ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ꯫ ꯇꯣꯝꯄꯣꯛ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯔꯤꯒꯤꯅꯣ ꯁꯟ ꯑꯁꯤꯅ ꯁꯪꯒꯣꯝ ꯊꯣꯛꯇ꯭ꯔꯤꯕꯁꯤꯅ? ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯀꯧꯔꯛꯂꯕꯗꯤ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ? ꯅꯨꯄꯤ, ꯁꯟ ꯑꯁꯤ ꯁꯪꯒꯣꯝ ꯃꯔꯤꯛ ꯑꯃꯠꯇ ꯊꯣꯛꯇꯦꯅꯦ꯫ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯃꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯖꯥꯠꯂꯥ? ꯅꯨꯄꯥ, ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯨꯔꯥ ꯇꯣꯝꯆꯧꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯍꯜꯂꯨꯗꯅ꯫ ꯐꯔꯦ ꯅꯨꯄꯤ, ꯑꯩ ꯈꯨꯔꯥ ꯇꯣꯝꯆꯧ ꯀꯧꯔꯨꯈꯤꯒꯦ꯫ ꯅꯪ ꯁꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯁꯨ ꯇꯣꯝꯆꯧꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯁꯟ ꯑꯗꯨꯕꯨ ꯅꯥꯟꯕꯤꯔꯤ꯫ ꯇꯣꯝꯄꯣꯛꯅ ꯇꯣꯝꯆꯧꯕꯨ ꯀꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯁꯟ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ, ꯅꯪꯒꯤ ꯁꯟ ꯑꯁꯤꯗꯤ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯦ, ꯑꯗꯨꯅ ꯁꯪꯒꯣꯝ ꯊꯣꯛꯂꯔꯣꯏ꯫ ꯇꯣꯝꯄꯣꯛꯀ ꯊꯣꯏꯅꯨꯒꯗꯨ ꯋꯥꯗꯨ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯇꯣꯝꯆꯧꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯅꯨꯄꯤ, ꯁꯟ ꯑꯁꯦ ꯁꯥ ꯀꯛꯐꯝꯗ ꯄꯨꯔꯒ ꯌꯣꯟꯊꯣꯛꯂꯨꯔꯒꯦ꯫ ꯁꯪꯒꯣꯝꯁꯨ ꯊꯣꯛꯄ ꯅꯠꯇꯕꯅꯤꯅ ꯂꯣꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯀꯩꯅꯣ ꯅꯨꯄꯥ, ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯁꯪꯒꯣꯝ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯁꯟ ꯑꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕꯁꯤꯡ ꯑꯗꯨꯗ ꯄꯤꯊꯣꯛꯄꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯁꯪꯒꯣꯝꯁꯨ ꯊꯣꯛꯄ ꯅꯠꯇꯦ꯫ ꯑꯩꯗꯤ ꯁꯤꯗꯤ ꯁꯨꯝ ꯊꯝꯂꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯁꯪꯒꯣꯝ ꯊꯣꯛꯇ꯭ꯔꯕꯁꯨ ꯁꯟ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯊꯋꯥꯏ ꯄꯥꯜꯂꯤꯕꯅꯤ꯫ ꯃꯔꯣꯟ ꯊꯣꯛꯆꯗꯦ ꯍꯥꯏꯕꯒꯤ ꯋꯥꯇꯅꯤ꯫ ꯅꯨꯄꯥ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯁꯨ ꯌꯥꯎꯗꯦ, ꯑꯗꯨꯅ ꯁꯟ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯃꯛꯅꯤ ꯈꯜꯂꯒ ꯌꯣꯛꯂꯁꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯈꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯁꯟ ꯑꯁꯦ ꯌꯣꯛꯂꯁꯤ꯫ ꯑꯗꯨꯒ ꯏꯕꯥꯅꯤꯗꯤ ꯀꯃꯥꯏ ꯍꯤꯡꯒꯅꯤ? ꯅꯨꯄꯥ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ, ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯟ ꯑꯗꯨꯕꯨ ꯃꯆꯥ ꯁꯛꯅ ꯅꯨꯡꯁꯤꯅ ꯌꯣꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯈꯨꯂꯥꯛꯄ ꯑꯗꯨꯒꯤ ꯌꯨꯝꯗꯅꯤ꯫ ꯌꯥꯝꯅ ꯁꯣꯜꯂꯕꯤ ꯍꯅꯨꯕꯤ ꯑꯃ ꯆꯩꯁꯨ ꯄꯥꯏꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯗ ꯆꯪꯉꯝꯃꯤ꯫ ꯈꯨꯂꯥꯛꯄꯁꯨ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯊꯣꯔꯛꯏ꯫ ꯃꯈꯣꯛ ꯄꯨꯡꯉꯧ ꯉꯧꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯍꯦ ꯍꯅꯨꯕꯤ, ꯅꯪ ꯀꯅꯥꯅꯣ? ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯍꯅꯨꯕꯤ ꯑꯗꯨ ꯈꯨꯂꯥꯛꯄꯗ ꯌꯦꯡꯗꯨꯅ, ꯏꯆꯥꯅꯨꯄꯥ, ꯅꯣꯏꯒꯤ ꯆꯥꯛꯀ ꯂꯩꯔꯗꯤ ꯈꯤꯇ ꯆꯥꯖꯒꯦ꯫ ꯏꯃꯥꯁꯦ ꯆꯥꯛ ꯆꯥꯔꯛꯇꯕ ꯅꯨꯃꯤꯠ 8 ꯁꯨꯔꯦ꯫ ꯆꯥꯛ ꯂꯩꯇ꯭ꯔꯕꯁꯨ ꯆꯥꯕ ꯌꯥꯕ ꯈꯖꯤꯛꯇꯪ ꯄꯤꯕꯤꯌꯨ꯫ ꯍꯦ ꯍꯅꯨꯕꯤ, ꯀꯥꯏꯗꯩ ꯆꯥꯛꯅꯣ? ꯆꯥꯛꯀ ꯂꯩꯇꯦ꯫ ꯍꯦ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯀꯅꯥꯅ ꯁꯤꯗ ꯆꯪꯍꯜꯂꯛꯂꯤꯕꯅꯣ? ꯀꯅꯥ ꯀꯅꯥ ꯂꯩ? ꯍꯅꯨꯕꯤ ꯑꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯇꯥꯟꯊꯣꯛꯈꯣ꯫ ꯈꯨꯂꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯅꯕ ꯂꯩꯕ ꯅꯨꯄꯥ ꯈꯔꯅ ꯆꯪꯂꯛꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯁꯟ ꯑꯗꯨꯕꯨ ꯁꯖꯤꯛ ꯄꯤꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯜꯂꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯣꯝꯄꯣꯛꯇ ꯌꯦꯡꯗꯨꯅ, ꯏꯁꯨ ꯅꯨꯄꯥ, ꯅꯈꯣꯏꯒꯤ ꯆꯥꯛꯀ ꯂꯩꯔꯕꯗꯤ ꯈꯖꯤꯛꯇ ꯆꯥꯖꯒꯦ꯫ ꯏꯕꯣꯛꯁꯦ ꯅꯍꯥꯟꯗꯒꯤ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤ꯫ ꯏꯕꯣꯛ, ꯏꯃꯨꯡꯗ ꯆꯪꯁꯦ꯫ ꯅꯁꯨ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯝꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯇꯣꯝꯄꯣꯛ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ, ꯅꯨꯄꯤ, ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯔꯗꯤꯅꯦ ꯆꯥꯛꯂꯨꯛ 3 ꯊꯣꯛꯅ ꯁꯦꯝꯂꯛꯑꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯣꯏꯅꯨꯅ ꯆꯥꯛꯇꯨ ꯆꯥꯛꯂꯨꯛ 3 ꯊꯣꯛꯅ ꯁꯦꯝꯂꯝꯃꯤ, ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ 3ꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫
ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯕꯣꯛꯄꯨ ꯀꯔꯝꯕ ꯈꯨꯟꯗꯒꯤꯅꯣ? ꯏꯁꯨ ꯅꯨꯄꯥ, ꯏꯕꯣꯛꯁꯦ ꯅꯣꯏꯒꯤ ꯈꯨꯟ ꯑꯁꯤꯒ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ꯫ ꯑꯗꯣ ꯏꯕꯣꯛꯀꯤ ꯏꯆꯥ ꯏꯁꯨꯗꯤ ꯂꯩꯇꯕ꯭ꯔꯣ? ꯂꯩꯇ꯭ꯔꯦ꯫ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯏꯕꯣꯛ, ꯀꯩꯒꯤ ꯀꯞꯂꯤꯅꯣ? ꯏꯕꯣꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯏꯕꯣꯛꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯦ꯫ ꯅꯁꯨ ꯑꯅꯤꯅꯅꯦ ꯏꯕꯣꯛꯀꯤ ꯁꯦꯕꯥ ꯇꯧꯖꯒꯦ꯫ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯏꯁꯨꯒꯤ ꯋꯥꯍꯩꯁꯦ꯫ ꯏꯕꯣꯛꯅ ꯁꯤꯗ ꯂꯩꯊꯣꯛꯂꯕꯗꯤ ꯅꯄꯨꯅ ꯊꯝꯕꯤꯔꯝꯂꯤꯕ ꯌꯨꯝ ꯑꯗꯨꯗꯤ ꯏꯍꯥꯡ ꯍꯥꯡꯂꯅꯤ꯫ ꯑꯗꯨꯅꯅꯦ ꯏꯕꯣꯛꯅ ꯄꯨꯅ ꯊꯝꯂꯝꯕ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯒꯦ꯫ ꯏꯕꯣꯛꯅ ꯑꯥꯗ ꯂꯩꯔꯁꯨ ꯅꯁꯨꯒꯤꯗ ꯇꯣꯏꯅ ꯑꯗꯨm ꯂꯥꯛꯄꯤꯌꯨ꯫ ꯂꯥꯛꯀꯦ, ꯏꯕꯣꯛ ꯂꯥꯛꯀꯦ꯫ ꯏꯕꯣꯛꯅ ꯏꯁꯨ ꯑꯅꯤꯗꯅꯦ ꯕꯣꯔ ꯄꯤꯒꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯏꯁꯨ ꯑꯅꯤꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯄ ꯑꯣꯏꯔꯣꯀꯣ꯫ ꯏꯕꯣꯛꯀꯤ ꯕꯣꯔꯗꯒꯤ ꯅꯁꯨꯁꯤꯡꯁꯦ ꯑꯋꯥꯕ ꯀꯣꯛꯄ ꯑꯣꯏꯖꯔꯒꯦ ꯏꯕꯣꯛ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯆꯠꯅꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯁꯟ ꯑꯗꯨꯒꯤ ꯃꯁꯥꯗ 3ꯂꯛ ꯅꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯀ ꯊꯣꯏꯅꯨꯒꯁꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡ ꯑꯗꯨ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯄꯣꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯪꯒꯣꯜꯗ ꯁꯟꯒꯤ ꯁꯖꯤꯛ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯅꯥꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯇꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯇꯍꯥ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯅꯨꯄꯤ, ꯑꯁꯤꯗꯩꯁꯦ ꯌꯦꯡꯉꯨꯇꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯁꯅꯥꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯑꯗꯨꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯆꯪꯁꯤꯜꯂꯗꯨꯅ ꯁꯅꯥꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤ, ꯁꯤꯗꯤ ꯁꯅꯥꯒꯤ ꯁꯟꯊꯤꯅꯤꯅꯦ꯫ ꯍꯥ? ꯅꯨꯄꯥ, ꯑꯁꯦꯡꯕꯔꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨꯅꯦ ꯇꯨ꯫ ꯊꯣꯏꯅꯨꯁꯨ ꯂꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯅꯤ ꯅꯨꯄꯥ, ꯁꯤꯗꯤ ꯁꯅꯥꯒꯤ ꯁꯟꯊꯤꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ, ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯕ ꯏꯕꯣꯛꯇꯣ ꯑꯆꯝꯕ ꯏꯕꯣꯛ ꯅꯠꯇꯦ꯫ ꯏꯁꯣꯔꯅ ꯍꯅꯨꯕꯤꯒꯤ ꯁꯥꯌꯣꯜ ꯂꯧꯗꯨꯅ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯕꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏꯗ ꯁꯟ ꯑꯗꯨꯗꯅꯦ 3ꯂꯛ ꯅꯥꯜꯂꯝꯕꯅꯤ꯫ ꯅꯨꯄꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯒꯅꯤ꯫ ꯑꯩꯒꯤ ꯀꯣꯛꯇꯁꯨ ꯅꯥꯟꯗꯨꯅ ꯕꯣꯔ ꯄꯤꯔꯝꯃꯤ꯫ ꯐꯔꯦ ꯅꯨꯄꯤ, ꯑꯩ ꯁꯅꯥꯁꯤꯡꯁꯦ ꯀꯣꯟꯁꯪꯗ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯣꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯅꯨꯄꯥ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯁꯨ ꯀꯣꯟꯁꯪꯗ ꯆꯠꯇꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯀꯥꯏꯔꯝꯃꯤ꯫ ꯄꯩꯁꯥ ꯐꯅ ꯌꯥꯝꯅ ꯐꯪꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯦꯠꯅꯅꯕ ꯏꯟꯅꯅꯕ ꯐꯖꯕ ꯐꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥ ꯑꯃꯒꯁꯨ ꯂꯩꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ, ꯅꯪꯒꯤ ꯐꯤꯔꯣꯜꯒ ꯉꯥ ꯑꯃꯒ ꯂꯩꯔꯛꯄꯅꯤ꯫ ꯉꯥꯁꯦ ꯍꯥꯎꯅ ꯊꯣꯡ, ꯑꯗꯨꯒ ꯆꯥꯁꯤ꯫ ꯉꯥ ꯊꯣꯡꯕꯒ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯍꯣꯏ ꯅꯨꯄꯥ, ꯑꯗꯣ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯌꯨꯔꯥ? ꯇꯝꯃꯨ, ꯀꯔꯤ ꯄꯥꯎꯅꯣꯅꯦ? ꯍꯣ ꯑꯗꯨꯕꯨꯔꯣ, ꯑꯩꯁꯦ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ꯫ ꯍꯥ? ꯑꯁꯦꯡꯕꯔꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯍꯣ ꯑꯁꯦꯡꯕꯅꯤ꯫ ꯇꯣꯝꯄꯣꯛꯇꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯅꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯒꯤ ꯁꯟꯊꯤꯁꯤꯡ ꯑꯗꯨ ꯌꯣꯟꯗꯨꯅ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯧꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯈꯨꯜꯂꯥꯛꯄꯒꯤ ꯂꯧ ꯎꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯇꯣꯝꯄꯣꯛꯀꯤ ꯂꯧ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯤ ꯃꯥꯒꯤ ꯂꯧ ꯎꯕꯒꯤ ꯐꯧ ꯑꯃꯠꯇ ꯂꯧꯔꯝꯗꯦ꯫ ꯁꯪꯒꯣꯝꯁꯨ ꯏꯁꯤꯡ ꯑꯃꯠꯇ ꯌꯥꯜꯂꯝꯗꯦ꯫ ꯍꯣꯡꯁꯨ ꯌꯥꯝꯅ ꯍꯣꯡꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯜꯂꯥꯛꯄꯒꯤ ꯂꯧꯁꯤꯡ ꯑꯗꯨ ꯀꯅꯥꯃꯠꯇꯅ ꯎꯕꯤꯗ꯭ꯔꯦ꯫ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯃꯠꯇꯅ ꯂꯩꯕꯤꯗ꯭ꯔꯦ꯫ ꯈꯨꯜꯂꯥꯛꯄ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯑꯣꯏꯔꯤꯕ ꯁꯥꯃꯨꯁꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯁꯥꯃꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯃꯨ, ꯇꯣꯝꯄꯣꯛꯅ ꯑꯁꯨꯛ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯁꯦ ꯅꯪꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯣ꯫ ꯃꯔꯝꯗꯣ ꯅꯪꯅ ꯍꯦꯛ ꯈꯪꯕ ꯉꯝꯕꯗ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯃ ꯄꯤꯒꯅꯤ꯫ ꯐꯒꯅꯤ ꯈꯨꯜꯂꯥꯛꯄ, ꯑꯩ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯁꯨꯝꯅ ꯁꯥꯃꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯥꯃꯨꯅ ꯇꯣꯝꯄꯣꯛꯄꯨ ꯇꯨꯃꯤꯟ ꯁꯦꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯇꯣꯝꯄꯣꯛꯅ ꯁꯪꯒꯣꯜꯗꯒꯤ ꯁꯅꯥꯒꯤ ꯁꯟꯊꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯁꯥꯃꯨꯅ ꯎꯔꯝꯃꯤ꯫ ꯁꯥꯃꯨꯅ ꯈꯜꯂꯤ, ꯇꯣꯝꯄꯣꯛꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ?
Sanagumna irang langi. Sanagi santhi soidana oirangani. Asidagi nungairakliba soidana oirangani. Asi khanduna chelaktuna khulakpada pau tamlamme. Khulakpa samuna tamliba pau aduda thajaramde. Nangna tamliba pause sengdi sengi ko Samu. Asengbani khulakpa ai imitmakna uraklabani. Phare. Adudi tompogi sanado horen numidang tumina chatuna hurangadabani. Sanadubu huranduna mi khanghandana aigi nakta tumina purakadabani. Phani khulakpa ado khulakpa aigi sana khawjaw haibado. Samu nang aibu thajadabrane aina pini hairadi biradabani. Aina haibutu tato aduga karigumba nangna hairiba aduna aranba oiramlaba afabadi oiroiko. Khulakpa aina hairibasingse achumba asengba ngaktani. Aina hairibasingse lalamba thoaba. Khulakpana aingonda piningbadandi pibada aina harauna lawgani. Phare adudi Samu sanadu puro aduga nangi sanagi khawjaw adusu pirage. Asumna Samu chu chatkre. Ngasaidagi khulakpaga Samugana sanariba warido Sanaraina tumina taramme. Samu chatkibaga Sanaraido magi nupa khulakpagi manakta changlai. Nupa tumpoki sanduna sanagi santhi phairamadi aigi lairiba likmayam asidagi khwaidagi chawba ama sasiko. Nupia nangna sanada ngawbusi onthokna su ngawida. Hoi hoi sasi. Tumpoki sanaduna sanagi santhi hek pharambadane liktana de sanagi phamungda tumgadawribanine. Aya asengboro nupa yam harawi sanagi phamungdaga tumlabadi makeup sungtok thokadaba mande. Mangase yam nungaidong mali. Nungaidoni. Ado chak thongbisu laktrabanina nangnane chak khara thongtoro mi sonarudoini. Nupa chakado kamai thongge kawkhreda. Aduna nupa nang loina thongo. Aibu hojukpu chagamu thongke doriba toisiba. Asumna khulakpa chaktu thonglame aduga matai manau anido chaminarame. Samusu tompoki sanado hurangadabagi tanjangaiduna leire. Tompok magi sanadubu sajik phajana picharamlaga imungda changkhre. Thoinusu chak thongduna leirame. Thoinuna nupa khongkhuto chamthokpiro chak suloire saringai sida chathok horase. Hoi hamtokluraki chak to thinanaba tawramlo. Asi hairamlaga tompok maning thongado hangtoktuna thokhirame. Thoinusu chak to thinanaba tawrame. Asumna matai manau anidudi nungthangi chagi singchaduna tumba changki. Tompok hoi tumlamlani khanduna Samusu sangolda changduna sanadubu pulibadu thadoklame. Aduga khulakpagi mayumda puraklame. Sanadusu khonglamde. Masigi sanasidi yam phaine kimtaga khongdine. Asumna khulakpadugi yum yorame. Samu mapanda leptuna khulakpabu kawrame. Khulakpa adusu taraduna thoklai. Samuna san purakpada ubada haraurame. Samu san puraklabra. Pujare khulakpa. Nang leiramu. Ai nangi sanagi khawjawado lawthoklukige. Leijaramgi khulakpa. Khulakpa do imungda changduna sana khawjawado lawthoklame. Aduga Samuda pirame. Samusu sanagi khawjawado puduna harauna mayumda chakki. Khulakpa sanadubu moina lairiba ka aduda pusilai. Mataudu ubada khulakpagi nupi Sanaraina. Karino nupa ngawrabra. Sanasibu kada pusilaisiba. Nupi nangbu mitani ne. Sanase achamba sanate. Mina muhurangkrabadi kamai tawne. Chumini nupa nangna hairibado. Sanase hurangkrabadi sanagi phamungda hippa phangnaroido. Adune asumna khulakpa adu tumdabi sanaduna mathi phaiba ngaiduna leirame. Sanaredi wakhal nungaina tumkhirame. Khulakpaso nongalamdai aduda tumtharame. Matai manau anina hawalakpada makhoigi kaado santhigi santhi ngakta ngairame. Kaino nupa tawsibo? Kaino tawriba matawsibo? Ka asidi santhigi santhi ngakta ngairi. Sanasibu sanagi santhi phai haidaine. Oh Samuna aingonda oidaba nganglabako. Phai khangani. Nang khangani. Khulakpa sanadubu tanthokirame.
ꯁꯟ ꯑꯗꯨꯁꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀ ꯊꯣꯏꯅꯨꯒꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯁꯟ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯁꯪꯒꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯒ ꯁꯅꯥꯔꯩꯒꯗꯨ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯁꯟꯊꯤꯁꯤꯡ ꯑꯗꯨ ꯁꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯅ ꯁꯥꯃꯨꯕꯨ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀ ꯊꯣꯏꯅꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯑꯊꯧꯕ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯔꯩꯒꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯤꯒꯤ ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯨꯕ ꯑꯗꯨꯅ ꯅꯥꯔꯦ ꯈꯪꯂꯕꯁꯨ ꯀꯅꯥꯃꯠꯇꯅ ꯍꯪꯕ ꯆꯪꯉꯛꯂꯝꯗꯦ꯫ ꯊꯣꯏꯅꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯃꯧ ꯈꯔ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯈꯨꯂꯥꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯣ ꯌꯥꯝꯅ ꯊꯤꯅ ꯅꯥꯔꯦ ꯍꯥꯏꯅꯦ꯫ ꯑꯅꯤꯗꯨꯗꯅꯦ ꯁꯤꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯇꯩ ꯃꯅꯥꯎ ꯂꯩꯔꯝꯗ꯭ꯔꯕ ꯆꯥꯗ ꯊꯛꯇꯗꯨꯅ ꯅꯍꯥꯟꯅ ꯁꯤꯔꯝꯂꯅꯤ꯫ ꯆꯨꯝꯃꯦ ꯏꯆꯦꯅ ꯍꯥꯏꯕ꯫ ꯃꯧ ꯑꯃꯅ ꯊꯣꯏꯅꯨ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯧ ꯑꯗꯨ ꯊꯣꯏꯅꯨꯕꯨ ꯀꯧꯔꯛꯏ꯫ ꯊꯣꯏꯅꯨ, ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯕ꯭ꯔꯣ? ꯍꯣꯏ ꯏꯆꯦ꯫ ꯏꯆꯦ ꯍꯣꯏꯗꯤ ꯐꯤ ꯁꯨꯔꯝꯃꯤꯔꯣ? ꯁꯨꯔꯝꯃꯤꯕꯅꯤ꯫ ꯑꯗꯣ ꯑꯉꯥꯡꯗꯤ ꯐꯅꯌꯥꯝ ꯆꯥꯎꯔꯝꯃꯅꯤꯅꯦ꯫ ꯆꯥꯎꯔꯦ ꯏꯆꯦ꯫ ꯊꯣꯏꯅꯨ, ꯅꯈꯣꯏꯒꯤ ꯅꯇꯩ ꯅꯅꯥꯎꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯃꯄꯨ ꯃꯥꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯍꯤꯡꯕ ꯉꯝꯂꯤꯕꯁꯦ ꯇꯣꯝꯄꯣꯛꯀ ꯅꯪꯒꯒꯤ ꯃꯄꯥꯟꯗꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯈꯨꯂꯥꯛꯄꯒ ꯈꯨꯂꯥꯛꯄꯤꯒ ꯅꯥꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯁꯨ ꯇꯣꯝꯄꯣꯛꯀꯤ ꯃꯇꯩ ꯃꯅꯥꯎ ꯂꯥꯛꯄ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯍꯣꯏ ꯏꯄꯥ ꯈꯨꯂꯥꯛꯄ꯫ ꯏꯄꯥ ꯈꯨꯂꯥꯛꯄꯒ ꯏꯃꯥ ꯈꯨꯂꯥꯛꯄꯤꯒ ꯅꯥꯏ ꯍꯥꯏꯕꯗꯨꯗ ꯍꯪꯕ ꯂꯥꯛꯆꯕꯅꯤ꯫ ꯈꯨꯂꯥꯛꯄꯗꯨ ꯇꯣꯝꯄꯣꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ, ꯅꯪ ꯏꯄꯥ ꯈꯨꯂꯥꯛꯄꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯄꯥ ꯈꯨꯂꯥꯛꯄꯅ ꯅꯪꯕꯨ ꯀꯂꯛꯃꯟꯕꯗꯒꯤ ꯅꯪꯒꯤ ꯁꯟꯁꯤꯡ ꯑꯗꯣ ꯑꯩꯅ ꯃꯤ ꯊꯥꯗꯨꯅ ꯅꯪꯒꯤ ꯁꯟꯒꯤ ꯆꯥꯅꯅꯕ ꯁꯖꯤꯛ ꯑꯗꯨꯗ ꯍꯤꯗꯥꯛ ꯍꯥꯞꯇꯨꯅ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯄꯥꯞꯅꯤ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ꯫ ꯏꯄꯥ ꯈꯨꯂꯥꯛꯄ, ꯑꯩ ꯀꯩꯁꯨ ꯈꯟꯖꯗꯦ꯫ ꯑꯩ ꯃꯥꯏꯕ ꯀꯧꯔꯨꯔꯒꯦ, ꯑꯗꯨꯒ ꯌꯦꯡꯍꯟꯁꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯃꯥꯏꯕ ꯀꯧꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯈꯨꯂꯥꯛꯄ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯀꯤ ꯃꯥꯏ ꯌꯦꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯒ ꯈꯨꯂꯥꯛꯄꯤ ꯑꯗꯨꯒ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯁꯦꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯀ ꯊꯣꯏꯅꯨꯒꯅ ꯈꯨꯂꯥꯛꯄꯤꯒ ꯈꯨꯂꯥꯛꯄꯒꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯒ ꯈꯨꯂꯥꯛꯄꯤꯒꯁꯨ ꯅꯥꯕ ꯐꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯄꯨꯝꯕ ꯈꯪꯖꯔꯛꯂꯦ꯫ ꯈꯨꯂꯥꯛꯄꯅ ꯅꯝꯗꯨꯅ ꯃꯤꯒꯤ ꯂꯧ ꯏꯪꯈꯣꯜ ꯂꯧꯁꯤꯟꯈꯤꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯂꯥꯛꯄꯒ ꯈꯨꯂꯥꯛꯄꯤꯒꯁꯨ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀ ꯊꯣꯏꯅꯨꯒꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫